Luhongbagi Matam Thanaduna Shem-Shaba Loiraba Matung bor oigadouriba nupa adu Lotkhibadagi Luhongba Kaikhre. Thoudok mamang December 13 Imphal East District Irilbung Police Station konba Bamon Kampu Makha Leikai thokhibani hairi. Hiramasi matang the press na fangba pau amagi matung ina Thoudok the scenery bor adu Imphal West District manung Shenba Lamboi Khongnang Khongdagi Laisram Dilen atopaming Surjamani masanupa Laisram Roshan chahi 13 hairi. Nupi mayum na nauna luhongna ba hairubada tawning ba tawrau lawbangamloi luhongba sungamloi haiduna tumina laisin kre haina imung manung na nupa mayum da maral sidakli. Loinana hairiba nupa asi atopa nupi ama senduna luhongna ba thorang tawduna leiram lesu hairi. Hiramasiga marilena na ngasi nungtil victim oiriba kainya adugi mayumda paumi singa unaba amada mafam adugi mayra paibi lusingbi nauksepam rasi kopi nupi amana hai Roshan hairiba miyoi asiga nupi masa asiga sahi taragi mamangdagi numsinaduna lakibani hairiba sahi taragi manung asida nupa asina nupi masa asida moithem tawduna kayarak hana nupi oibigi kaikhumnaba mangan kre haina maral sikhi madugi mathakta haukiba kumja lising ani kunganithoigi October mamang sahi gi June amadi November thada su nupa asina ikai khumnaba manghanduna ahumlak abortion tawkibagi Thoudok Laikre hairiba Thoudok asigi kudam changdam sapsana leidi adubu nupa asina nupi masa asi lobigani haiduna thajabagya piduna lakibani Loinana makoi ani luhonglasi haina yanabadagi mamang sahigi November kunda senbagi matam fauba thanaruraba matungda khanghaudana nupa asina nupi masa asidagi leithoknaba thorang kaya toroktuna sen songbagi wafam leithoktuna leike ahumlak abortion tawkre haiba imung manungna khanglakpadagi nupa mayunggi imung manung tanaduna luhongnaba haibadasu yaraktabadagi nupi asina makhongna thongna mamang thagi December 18 da nupa mayumda sattuna leike adubu Roshan hairiba nupa asidi nupi asi hana Hanna yengdana lawbangamloi haina leithoki tungda imung anigi marakta yanaba puraktuna December 13 da luhongnaba Shem-Shaduna leiki adubu luhongbagi pumpang yaurakpada bor oigadouriba nupa asi lakpagi mahutta lotuna Lotkhibadagi Luhongba Kaikhre masigi matungda makatana imung anigi ahal laman sing tanaduna ngasi amuk handa luhongnaba yana serol fauba inaduna matam lepki adubu luhongbagi matam anirak handa leplaba fauba bor oigadouriba Roshan hairiba miyoi asida natana nupa mayunggi miyoi amata laktabana luhongba amuka kaikhre amaromda Roshan hairiba miyoi asina nupi masa asibu lawbigani haina moithem tawduna nupi oibigi ikai khumnaba kayarak manghanbada natana victim oiriba nupi masa asidagi sel oina lupa lak mangaromsu lawthoki Loinana masada siba shana lek khudopna singbasu mahakna lawduna kaithok pikrabani madugi mathakta luhongnaba sem sariba nupa asina Imphal West ki mafam amadagi nupi amasu senduna luhongbagi matam thanaduna leiramki maram aduna nupi oivigi punsibu karisu leitana khanba Roshan hairiba miyoi asigi mathakta lamdam asigi asumba tawbiri balub singna midyeng sangbiu hainasu mahakna makataki Aku mana pai nupa masih nupi uga singda semaina nam thak tawdana nupa singsina themaga lawda lawi nupi habisidi kaya bu singda dagi ngaktangi di pangthai nupi je pangthai adubu nupi oi bu singi kai khunna bu manghal kanda ai nang soda maki lawni nupi je pamdana je luban nate soibani nang lawgani hai haidana angangsida 3 times mo izan manghal matungda mana hoji oi film ja angang luhong ai luta luhong biyo ai nupi ai yumdagi sasaroi bor sidang leipare ngam ta huksage haibasi isan haijabatuda nupasin hoji lakide hoji su thi khangre haire aduna sungba Thoudok se matungda kaya hangna thoktana ba ngata akhang hai adi kai haine koi mayam kaino toba mayam akhoi achumanan pambe isasingna thikapiraga nupa se amona toba yade habado para ama tamba se mayra pabi moina nama akhoi na pamje